MD Khairuddin Shah Moijing Mayum ko convener JCILPS ngasigi mapan chuba lamjing maira Robin Hood ki ningsing thauram death anniversary gi thauram masida print media amadi lakpiri pulmako aigi site gi amadi maitai pangal singi representative amoina ko convener amoina aina taram nok chabag loina na hojik aikoi Robin Hood kumba kaya amasu Thawai na pontha pirak na nabagi NRC amadi JCILPS na talak liba ILP system masi mapung phana chalhan nabagi damakta masi chatriba phawba demand asi phangdriba phawba tankhini haibagi achet pathaja baduda koi maitai pangal jati singsu are padu aina represent tawjaraga thamjari loina na hojik NRC Chanhanba athubada NRC chatnare haina government adum lawba practical oidaba theory to oiba aduga 1951 dagi 1980 dagi emsung emskok na tandana lakpa mathang sum release sanda mathang mari leinana sum lakpa duda ngasi phawba cabinet na madugi onna tainabada 1951 dugi mahuta 1961 onki basa mase akoina condemn tawdra ngasi phawba laklibani aduna hairiba condemn tawdana laibasa Manipur government na cabinet decision je handopiraga 1951 chida chatna hanbiu amuk hanna ri farm tawbiu haidana emsum che emskok na tawrakpagi makhada ngasi JCILPS kauba loop ama semaga talakpa liba demand che mapung phana phanganbiu theory da lawbiganu practical oina onthokpiu practical oidri haina JCILPS ki maigai dagi lawjari aduga makhata na athuba matamda NRC implement tawraga athuba matamda practical oina thabak oina chatna hanbiu haibase ngasi gi lengakta aina convener amoina appeal tawjari